Nakalamoromda Khurai Romgi masing yamlaba miyamna haurakuna Imphal East District ki manung chenna Khurai Tinsit Road ta leiba Manipur lenga ki CAF and PD Minister Leishangthem Susindro gi yumda thomjinki masing yamlaba miyamna Minister unanabu khonabada Minister Susindro masamak yumda leiramdabadagi unava fangkidi hairi tungda masing yamlaba miyamna Khurai Tinsit lambi thingduna Khongjang Changsinki Kaisamthong ACG miyam yauna maikai kayadagi lakpa miyamna ACSC ge MLA ni Sikanta Sapam gi yumda Thomjinduna mangata thokankre Manipur gi oirakliba phibam masida MLA singna tumina leiriba karigino haibu wafam masida yumfam oiduna MLA asibu unanaba lakpada yumda kanasu leite haibu wafam thamlakpadagi khoishaonaraba miyamna MLA asigi thauda bhabok leikaida leiba yumgi gate yauna security na leinaba bunker sing amangata thokankibani Sina Pangya do how you pop the point of Emilia Mayam, Mayum the Conco, not like that. CMP Manatu Saka Mayam, Hora Mabu, Huntado Higher Mayam Changa. A way people doing Mangam there. I took it a month. I see how Nabucco Mayam Puna. Oh, I said, I don't know why I don't need Emilia Macaudi Saka. Moi mi ambole te hare moi mi lai traga di paza maya na moi ye khubi soi na moi ye chokki do phaman bani na o je moi lai traga de kholi like mo tho ge moi lai biranu moi gi gat thari ba khulai pare ge lai base kuki ge thenaru to akoi ma gi su machan macha kaya se no ma gi mayeng thare aduna akhoi ju khang mangam dre aduna khoi khang ngam dre bani na khojikti moi si dai da khulai pare ge nga khoi ge ma thau lai ge aduna moi ma thau lai ge moi ju loi chakro cholon ba ya dragan loi hangal ge like mo tho ge koi Houzik ngahaki mamangda fangba pau gi matungina Manipur lengak na Imphal West, Imphal East, Bisnupur, Thobal, Kakching, Kangpokpi amasung Churachandpur district ta numit nini gi internet service tingjinkre Manipur lengak ki Chief Secretary Dr. Vinit Joshi na ngasi numidang wairamda thokiba order gi matungina hairiba district tarit asigi mafam singda internet, mobile data service, VSATs broadband amasung VPN servicing asi numidang warampung mga minitara mga tabadagi hauduna numit nini tingzinki adumoinamak athingba asi lease line amasung government officing gi FTTH connection dadi leiroi haidi khongthang asi hauzik oirakliba state asigi tanglu leita daba phiba masigi yenglaga hena irang thokhan ba yaba mafam sing swafam sing social media platform sing da sandorakpa thingnaba lokhalakpani hairi Micham Taruk Kuki militant sing na tamtina hat kiba amadi tampaki mafam kharada nauna afaspa thamjilaki babu yaning daba fongdoktuna miyam na patsoi ACG MLA Sapam Kunjakisor atopaming kevagi yumda thomjinkre khoishaonaraba miyam na MLA gi yum manakta gari ama mai thakre amadi MLA gi phirep khanghallu haina kholau lauki Ketrigao ACG MLA Sik Nurul Hassan gi Ketrigao de leiba yumdasu maikai adongi miyamna ngasi nungthil thomjinki adumoinamak MLA masamakti yumda leramdabadagi MLA gi maikai dagi maru oiba miyoi kharaga miyamga unaki miyam gi maikai dagi suoirakliba piba masida MLA masagi asengba phirep khanghangadabani haina taksinki
Chap manana langthabal ACG meeyam-na lilong Changsinba Leiba MLA Karam Syamgi yumdasu Thomjinduna chap chaba phirep ama lau haina taksinki miyam aduga unabada MLA Karam Syamna phongdokibada miyamgi apamba adu taurage aihak khaktana MLA fam thadoklaga irang farani hairabadi thadoklage miyamgi apamba phirep adu laurasi kangjei bungda punna mifam pangthoklaga khanarasi haike I thunder resign to all about and never want it over Geva. I thought I do Yamuna, Mahonga, Prazan, Nanguja, Yamuna Taiva, Sarkar did Hado, Haibo Kambu, Sarkar Hado, Haibo Kambu, resign to Haibo Kambu, resign to Haibo Kambu, Mayami Piriam, Lauraga, Habak to Geva, I do Leva. Lebana and Louis, Emelagi Pabna Lude, Lebana Louis.